mayambu ahanba maktada Eril Khuman Taramna Okchari loinana ikok nonjari. Ngasi mayamgi mafamda khudol tamjagadoriba movie asigi maming Veer Zaara. Movie asi 2004 da release tauki. Aduga movie asi IMDb da 10 gi manungda 7.8, Khamel asinbi da 98%, Prime Video da 10 gi manungda 7.8 ki rating phangi. Aduga Google user singna 77% gi like pinarba movie amani. Movie asigi hero Veer Singh gi saktamda maming leiraba Bollywood actor Rukh Khan. Movie asigi heroine Jara Ayat Khan gi saktamda matam amada miyamna yamna pamnana yengnakhibi Preity Zinta. Aduga movie asigi Pakistan lawyer Samya gi saktamda Rani Mukerji. Movie asigi writer Aditya Chopra, director na Yash Chopra. Aduga film asibu puthokpasu Yash Chopra amadi Aditya Chopra na oi. Movie asinambada lupa crore kunithoi changki hai. Aduga movie asina box office ta tanba ngamkiba apunba senpham asina lupa crore sa magatare tanba ngamki hairi. Mayam adudi movie asigi warida laksarage. Wari si haudringi mamangda mayamna channel asibu like, comment amadi subscribe tawbiramo. Movie asigi ahanba maktada Veer Singh mangphattaba ma ubadagi mikap thorai. Veer Singh Indian Air Force ki captain ni. Mahakna hojik leiriba mafam asi Pakistan gi jail dani. Aduga mahakna mafam asida leirakliwasi chahi kungani thoi sure. Mahakna Pakistan gi jail asida matau karamna leirakhibano haibadu movie asi loiba fawba yenglaga mayam khangminarasi. Pakistan gi lawyer Samya Kobi nupi ama Veer bu unaba lai. Jail adugi inspector adunadi Samya da matamang nabagini. Mahak chahi kungani thoi mafam asida leiraklabani. Nongmata su wahay amata phawba ngangdi. Aikoina su khalle madudi mahak mafam asida leiba nungaiba male haina. Mahak kanagumba amata ga khanade complain su amata torokte. Mahak ningkha tamna leiba pamdaba male. Lawyer Samyana ningtamba haibasi miyoi khudimaki pokpadagi sagonaraklabani. Aduga masibu phanganba haibasina aigi duty ni. Adomsu adomgi duty tawbiyu. Aduga aibasu aigi duty tawhanbiyu. Inspector aduna Veerbu 786 haina kawi. Madam lawyer ama nangbu unaba lakli. Mahakpu ikai khumnau nangi matam kuina haidok ngangthok utraba boys adu Madam ga wari sano. Masi nangonda amuk hanna phanglaroidaba khudongchaba mani. Veer tumina magi karigumba poshak amada yengduna lei. Inspector aduna Samyada aina nangonda haikribaduni. Samyana thingjiliba yot ki thong adubu hangdoo. Ai mabu private oina wari sanaba pami hai. Samyana Veerda aigi ming Samya is the Gui. Nangidi Veer wa mata phawba khumde. Samyana atopa singna nangonda 786 haina kauba dugumna aina kauba pamra. Nangi mingase nangna yamna nungaitaba oiramba yai. Maram aduna nangna masigi number asina hena pami. Veer hojik phawba karimata khumde. Samya masidi yararoi khallaba male. Veerda Veer Singh haina kausheli. Veer hojikti magi mingchumna kaurolabanina Samyada yengi aduga wadi karisho amata haide. Samyana Veerda nangi mingasi dadaba chahi kya surage hangi. Veer karisho khumde. Samyana please talk to me. Veer Singh ay nangbu mateng pangba laklibani. Chahi kungani thoi sure nangna tumina leiraklibasi. Kana amata na nangbu ngakthokpa lokthokpa ngamkhide. Adubu ngasidi sorna ngonda atopa chance amaga pibire. Aiga nanga wari sanasi. I promise nangbu nangi naraibakta ay nahalangani. Please talk to me. Please. Ay khangdi karigino nangna nangi ningkhatamba pamdriba. Ay madu khangba pami. Nangna ningkhatam kiba haibasi aigi amadi leibak asigi atopa nubi masasingi yamna maru oi. Aigi babana mahaki punchi chuppa Pakistan gi nubi singbu sakti pibi nabagidamak lanthengnaki. Adubu mahakna pamliba sing adudi tawba ngamkhidre. Ngasidi ay chahi kaya kanna hotnaraba tungda ahanba oina case ama phangle. Mipung khudimak nadi masigi case asi mai pakpangamloi haiba khangi. Makoina aibu maithiba pami. Aina maithiba tarabadi nupi amatana nupagi domain sing asida amuk hanna sangsilaroi. Adubu ay maithiraga chatloi. Aina aigi babagi manglala dubu thadokloi. Ay nangi mateng mathau tai. Please talk to me. Veer Samyada onsilai adubu wadi karisho amata haide. Samya chatlage haina hawgalaga thorai.
Talak aduda Veerna aeroplane pairakpagi makol ama tai. Veer, pilot lama oirakpanina, pilot na plane thawbagi speed masing maung matau makoigi step sing adu mathang hairai. Samyana recorder ama pairaga Veerna hairiba sing adu record tawsili. Masidagi silasi Veerna Indian Air Force ki squad leader captain oiringai wari du dalai. Mahaki thabak ase khudong thiba taraba misingbu rescue tawbibo oirami. Aduga mahakna sumna hai masi aigi punchini. Aina aigi thabak asibu yamna pami yamna nungsi. Aigi baba Indian Army officer ni. Babagi punchi leibaki damakka thokre. Ai thanta frida leiba taki. Aigi punchi asi nupi mana maram oituna honglakibani. Matam amada Pakistan da yamna tumganbi yahau thingbi nupi ama leirami. Mastai silasi Pakistan gi yamna tumganbi yahau thingbi nupi du da ulai. Mahaki maming Zara kawi. Mahakna movie asigi main heroine ni. Makoigi yumda thaba ingkhang mateng pangbi Sabina kaubi nupi amana Zara bu tumba hodoi. Pung tare tare haugat lo hai. Zarana pung taren nganmali masidai amuk phawba hodri. Sabina na hayeng di nangi lohong bagi matam lepna doini. Haujikti nang mafam masida guest oina leiri. Athuba matamda nang nangi napuroi bagi yumda satladabani. Nangi mamana nangi hainabi sing asi change tawhanba pamlabani. Ayuk khudingi pung tareta hugatlu aduga nasana nasagi phampiro loisillo. Aduga Uncle Iqbandagi thong thakpasu tamlo. Zarana Sabinabu pharaga ai kanaguma miyoi amagidamak change tawroi. Ai kanano ai karino haiba mangoda loina haigani. Sabinana oh nangi cool attitude aduna makha taana thabak tawraroi. Nangi phajabaduda makoina khankiba sina nangi naraibak pharabani. Nangi nawong na tawaduda makoina nangbu lapthokloi haina ai thajai. Nangi adumaina dum tawraga leiradi nang nayum pandana leisabi sari oraga leigani hebema. Masidagi silasi Zara khoigi yumda changjafam lauduna leibi Indian hanubi ama yamna kana narami. Zara khoini Indian hanubi adubu makoigi mabokumna yamna nungsina loina birami. Hanubi adubu layengba doctor aduna Zara gi mamada haujikti ishor khoirambiu. Hanubi adu hospital da pubagi matam leitre. Mahakna Zara bu tattana tum sonduna leire hai. Zara gi mamana ai Zara gi mamani. Mabokna mabu kanana puro haike. Talak adu da Sabina sanglai. Zara gi mamana Sabina da. Zara di kadai da leikrage hangi. Sabina na mahak mabok ki damak laisangdagi holy water lobasat kibani. Zara laisangdagi holy water lauraka Indian hanubi mabok adu gi manakta lai. Zara na mabokta Zara lakle aduga laisangdagi nangi damak kariguma posak amasu purakli yengo. Laisangi seba tawbaduna nangi damak holy water thilakli bani. Zara gi mabokna aibu haujik holy water na kanba ngamaroi. Nangna angang oiringaidagi sitring tawduna lakli. Aduga madubu aina taaduna lakpani. Ngasidi aina munganglage aduga nangna tagadabani. Pakistan haudorokpadagi aihaksu Pakistan da lakle haibasi nakhoi khanglaba natra. Aina sahi 13 surukpa matamda nangi pupuga India da leirami. Madudagi mahak Pakistan da satlure. Adugi matungda mahakna aibu Pakistan da amuk purakhibani. Masigi leibak asida nangi imung manungna aibu mateng phajana pibire. Pumnamak asi aigi thamoida loina lei. Adubu ngasidi ai aroibo oina apamba amata haige. Masinangna mapung phangadabani tawbigadabani. Aina siraba tungda aigi asti adu aigi India da tahanbiyo. Ai orphan ni adubu ai Indian ni. Aigi identity adu khakni aina pamlibasi. Aina nangonda Kiritpurgi aikhoigi sikki maramda haikre. Masi aikhoigi yamna maru oiba lainingni. Mafam maduda aikhoigi pai pusing loina yataki. Aishu mafam maduda yata ningi tinningi. Masi nangna aigi damak tawbigadra. Zarana natte masigumba thabak asi amata tawbagi mathau taade. Delhi da satnaba aikhoi visa sem sare. Nang yam thuna phagalani aduga aikhoi ani Kiritpur da satoine. Nangi thamoida mafam adubu ningjau se masi thaksillu. Zarana mabok aduda kauba matamda khumlaktre haibadi mahak sire. Zara makhutta pairamba holy water adu leimaida taki. Masidagi silasi present da amulai. Samyana mahak haujik Pakistan da leiri aduga nangne India da leiri.
ꯑꯗꯨꯗꯒꯤ ꯀꯃꯥꯏꯅ ꯀꯔꯝꯕ ꯃꯇꯝꯗ ꯅꯈꯣꯏ ꯑꯅꯤ ꯊꯦꯡꯅꯈꯤꯕꯒꯦ? ꯕꯤꯔꯅ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯂꯩꯔꯒ ꯃꯁꯤꯗꯒꯤ ꯁꯤꯜ ꯑꯁꯤ ꯄꯥꯁꯇ ꯑꯃꯨꯛ ꯂꯥꯛꯏ꯫ ꯆꯤꯡꯆꯦꯞ ꯑꯃꯗ ꯕꯁ ꯑꯃ ꯑꯣꯟꯊꯔꯝꯃꯤ꯫ ꯑꯗꯨꯒ ꯕꯁ ꯑꯗꯨꯗ ꯇꯣꯡꯂꯤꯕ ꯃꯤꯁꯤꯡ ꯑꯗꯨꯕꯨ ꯔꯦꯁꯀ꯭ꯌꯨ ꯇꯧꯅꯕꯒꯤꯗꯃꯛ ꯍꯦꯂꯤꯀꯣꯞꯇꯔ ꯑꯃ ꯂꯥꯛꯏ꯫ ꯍꯦꯂꯤꯀꯣꯞꯇꯔ ꯑꯁꯤꯕꯨ ꯕꯤꯔꯅ ꯀꯃꯥꯟ ꯇꯧꯗꯨꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯕꯤꯔꯅ ꯑꯔꯣꯏꯕ ꯑꯣꯏꯅ ꯖꯥꯔꯥꯕꯨ ꯂꯧꯈꯠꯄ ꯇꯥꯔꯝꯃꯤ꯫ ꯕꯤꯔ ꯖꯥꯔꯥꯒꯤ ꯐꯖꯕꯗꯨꯕꯨ ꯎꯕ ꯃꯇꯝꯗ ꯄꯨꯡꯉꯥꯎ ꯉꯥꯎꯈꯤ꯫ ꯖꯥꯔꯥꯗ ꯃꯤꯠꯐꯝ ꯍꯣꯡꯗꯅ ꯑꯗꯨꯝ ꯌꯦꯡꯗꯨꯅ ꯂꯩ꯫ ꯖꯥꯔꯥꯗꯤ ꯌꯥꯝꯅ ꯄꯥꯈꯠꯂꯝꯃꯤ, ꯀꯤꯔꯝꯃꯤ꯫ ꯕꯤꯔꯅ ꯖꯥꯔꯥꯗ ꯃꯤꯠꯐꯝ ꯍꯣꯡꯗꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤꯉꯩ ꯖꯥꯔꯥꯒꯤ ꯕꯦꯒ ꯃꯈꯥꯗ ꯇꯥꯈꯤ꯫ ꯕꯤꯔꯅ ꯃꯤꯠꯐꯝ ꯍꯣꯡꯗꯅ ꯖꯥꯔꯥꯗ ꯌꯦꯡꯖꯔꯝꯕꯗꯨ ꯖꯥꯔꯥꯒꯤ ꯕꯦꯒ ꯃꯈꯥꯗ ꯇꯥꯈꯤꯕꯗꯒꯤ ꯖꯥꯔꯥꯅ ꯕꯦꯒ ꯑꯗꯨꯗ ꯑꯦꯇꯦꯟꯁꯟ ꯄꯤꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯕꯤꯔꯒꯤ ꯃꯤꯠꯌꯦꯡꯐꯝ ꯑꯗꯨ ꯀꯥꯏꯈꯤ꯫ ꯖꯥꯔꯥꯅ "ꯈꯥꯝꯃꯣ ꯈꯥꯝꯃꯣ" ꯍꯥꯏꯅ ꯂꯥꯎꯏ꯫ ꯕꯤꯔꯅ ꯃꯥꯒꯤ ꯄꯥꯔꯠꯅꯔ ꯔꯟꯖꯤꯠꯇ ꯈꯥꯝꯅꯕ ꯍꯥꯏ꯫ ꯕꯤꯔꯅ ꯖꯥꯔꯥꯗ "ꯀꯩꯗꯧꯔꯒꯦ?" ꯍꯪꯉꯤ꯫ ꯖꯥꯔꯥꯅ "ꯑꯩꯒꯤ ꯕꯦꯒꯇꯨ ꯃꯈꯥꯗ ꯇꯥꯈ꯭ꯔꯦ, ꯄ꯭ꯂꯤꯖ ꯇꯦꯛ ꯃꯤ ꯗꯥꯎꯟ." ꯕꯤꯔꯅ "ꯕꯦꯒ ꯑꯃꯈꯛꯀꯤ, ꯆꯠꯂꯁꯦ ꯃꯦꯝ." ꯖꯥꯔꯥꯅ "ꯑꯩ ꯆꯠꯄ ꯉꯝꯂꯣꯏ, ꯃꯁꯤꯒꯤ ꯕꯦꯒ ꯑꯁꯤ ꯑꯩꯉꯣꯟꯗꯗꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏ, ꯑꯩꯕꯨ ꯃꯈꯥꯗ ꯍꯥꯟꯅ ꯄꯨꯊꯕꯤꯌꯨ ꯑꯗꯨꯒ ꯑꯃꯨꯛ ꯀꯥꯈꯠꯄꯤꯌꯨ." ꯖꯥꯔꯥꯅ ꯍꯥꯏꯃꯟꯕꯗꯒꯤ ꯕꯤꯔꯁꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ, ꯃꯈꯥꯗ ꯀꯨꯝꯊꯔꯦ꯫ ꯕꯦꯒ ꯑꯗꯨ ꯈꯨꯟꯒꯠꯂꯒ ꯃꯈꯣꯏ ꯑꯅꯤ ꯆꯠꯈꯤ꯫ ꯕꯤꯔꯅ ꯖꯥꯔꯥꯗ ꯌꯥꯝꯅ ꯊꯤꯅ ꯆꯩꯕꯤꯔꯝꯃꯤ꯫ "ꯅꯪꯅ ꯕꯦꯒ ꯃꯆꯥ ꯑꯃꯒꯤꯗꯃꯛ ꯃꯤꯑꯣꯏ ꯀꯌꯥꯒꯤ ꯄꯨꯟꯁꯤꯕꯨ ꯈꯨꯗꯣꯡꯊꯤꯕ ꯇꯥꯍꯜꯂꯤ꯫ ꯅꯪꯕꯨ ꯀꯔꯝꯕ ꯃꯈꯜꯒꯤ ꯃꯤꯑꯣꯏꯅꯣ? ꯅꯪꯅ ꯈꯪꯒꯗꯕꯗꯤ ꯑꯩꯈꯣꯏ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯤꯌꯥꯝꯕꯨ ꯁꯦꯞ ꯇꯧꯔꯤꯕꯅꯤ꯫ ꯑꯩꯈꯣꯏꯗꯁꯨ ꯑꯩꯈꯣꯏ ꯏꯁꯥꯒꯤ ꯔꯤꯛꯁ ꯂꯩ꯫ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯑꯩꯒꯤ ꯃꯔꯤ ꯃꯇꯥ ꯈꯪꯅ ꯆꯥꯟꯅꯕ ꯑꯃꯠꯇ ꯅꯠꯇꯦ, ꯑꯩꯈꯣꯏꯒ ꯃꯔꯤ ꯀꯔꯤꯁꯨ ꯂꯩꯅꯕ ꯅꯠꯇꯦ꯫ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯃꯥ ꯑꯣꯏꯔꯝꯕ ꯌꯥꯏ, ꯃꯆꯟꯅꯨꯄꯤ ꯑꯣꯏꯔꯝꯕ ꯌꯥꯏ, ꯃꯌꯥꯝꯕ ꯑꯣꯏꯔꯝꯕ ꯌꯥꯏ, ꯃꯅꯥꯎꯅꯨꯄꯥ ꯑꯣꯏꯔꯝꯕ ꯌꯥꯏ꯫ ꯅꯍꯥꯛꯀꯤ ꯕꯦꯒ ꯑꯗꯨꯒꯤꯗꯃꯛ ꯃꯤꯑꯣꯏ ꯀꯌꯥꯗ ꯈꯨꯗꯣꯡꯊꯤꯕ ꯇꯥꯍꯟꯒꯅꯨ." ꯕꯤꯔꯅ ꯖꯥꯔꯥꯕꯨ ꯆꯩꯔꯝꯃꯒ ꯆꯠꯈꯤ꯫ ꯅꯥꯀꯜ ꯑꯃꯗꯅ ꯖꯥꯔꯥꯒꯤ ꯐꯦꯃꯤꯂꯤ ꯊꯋꯥꯏ ꯌꯥꯝꯅ ꯋꯥꯔꯝꯃꯤ꯫ ꯑꯗꯨꯒ ꯖꯥꯔꯥꯒꯤ ꯃꯃꯥꯅ ꯁꯕꯤꯅꯥꯗ ꯆꯩ꯫ "ꯖꯥꯔꯥꯗ ꯀꯅꯥꯅ ꯅꯪꯉꯣꯟꯗꯒꯤ ꯄꯩꯁꯥ ꯄꯤꯌꯣ ꯍꯥꯏꯒꯦ?" ꯁꯕꯤꯅꯥꯅ "ꯅꯪꯅꯗꯤ ꯈꯪꯗ꯭ꯔꯤꯕ, ꯖꯥꯔꯥꯗ ꯂꯩꯇꯦ ꯍꯥꯏꯕ ꯉꯝꯗꯦ." ꯇꯥꯂꯛ ꯑꯗꯨꯗ ꯀꯣꯜ ꯑꯃ ꯂꯥꯛꯏ꯫ ꯖꯥꯔꯥꯒꯤ ꯃꯃꯥꯗꯤ ꯊꯋꯥꯏ ꯋꯥꯅ ꯃꯆꯤꯟꯗ ꯊꯣꯛꯄ ꯋꯥ ꯃꯌꯥꯝ ꯑꯃ ꯄꯉꯥꯡꯗ ꯉꯥꯡꯉꯤ꯫ ꯁꯕꯤꯅꯥꯅ ꯀꯣꯜ ꯑꯗꯨ ꯄꯥꯏꯔꯨꯕ ꯃꯇꯝꯗ ꯖꯥꯔꯥꯒꯤ ꯀꯣꯜ ꯑꯣꯏꯔꯝꯃꯤ꯫ ꯁꯕꯤꯅꯥ ꯌꯥꯝꯅ ꯍꯔꯥꯎꯏ꯫ ꯖꯥꯔꯥꯒꯤ ꯃꯃꯥ ꯖꯥꯔꯥꯅꯤ ꯍꯥꯏꯕꯗꯒꯤ ꯀꯣꯜ ꯑꯗꯨ ꯄꯥꯏ, ꯑꯗꯨꯒ ꯌꯥꯝꯅ ꯄꯥꯈꯠꯅ ꯖꯥꯔꯥꯕꯨ ꯀꯧꯏ꯫ ꯖꯥꯔꯥꯅ "ꯏꯃꯥ, ꯑꯩ ꯀꯔꯤꯁꯨ ꯇꯧꯗꯦ, ꯊꯋꯥꯏ ꯋꯥꯒꯅꯨ." ꯃꯃꯥꯅ "ꯀꯔꯤꯅꯣ ꯖꯥꯔꯥ ꯅꯪꯅ ꯇꯧꯔꯤꯁꯦ? ꯑꯩꯅ ꯑꯁꯨꯛ ꯌꯥꯝꯅ ꯊꯋꯥꯏ ꯋꯥꯔꯤꯕꯁꯤ ꯅꯪꯗꯤ ꯈꯪꯗꯕꯔꯥ? ꯑꯩꯅ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯆꯠꯂꯒꯦ ꯇꯧꯕ ꯃꯇꯝ ꯑꯗꯨ ꯈꯛꯇꯗꯅꯤ ꯁꯕꯤꯅꯥꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯂꯤꯕꯁꯤ꯫ ꯐꯔꯦ, ꯌꯨꯝꯗ ꯍꯜꯂꯛꯑꯣ, ꯌꯥꯝ ꯊꯨꯅ ꯍꯜꯂꯛꯑꯣ." ꯖꯥꯔꯥꯅ ꯃꯃꯥꯗ "ꯄꯨꯡ 4:30ꯗ ꯕꯣꯔꯗꯔ ꯊꯤꯡꯖꯤꯟꯒꯅꯤ, ꯑꯗꯨꯕꯨ ꯑꯩꯗꯤ ꯍꯧꯖꯤꯛ ꯀꯤꯔꯤꯠꯄꯨꯔꯗ ꯐꯥꯎꯕ ꯌꯧꯗ꯭ꯔꯤ." ꯃꯃꯥꯗꯤ ꯊꯋꯥꯏ ꯋꯥꯕꯅ ꯂꯣꯏꯔꯦ꯫ ꯖꯥꯔꯥꯗ "ꯀꯔꯤꯒꯤ ꯅꯊꯟꯇ ꯆꯠꯂꯤꯕꯅꯣ? ꯅꯪ ꯑꯩꯉꯣꯟꯗ ꯏꯟꯗꯤꯌꯥꯗ ꯑꯁꯇꯤ ꯊꯤꯟꯕ ꯆꯠꯂꯣꯏ ꯍꯥꯏꯅ ꯋꯥꯁꯛꯈꯤꯕ ꯅꯠꯇ꯭ꯔꯥ?" ꯖꯥꯔꯥꯅ "ꯍꯣꯏ, ꯑꯗꯨꯕꯨ ꯑꯩꯅꯁꯨ ꯏꯕꯣꯛꯇ ꯑꯩꯅ ꯇꯧꯅꯤꯅ ꯋꯥꯁꯛꯈꯤ." ꯖꯥꯔꯥꯅ ꯃꯃꯥꯕꯨ ꯋꯥꯔꯤ ꯐꯖꯅ ꯁꯥꯔꯒ ꯀꯣꯜ ꯑꯗꯨ ꯊꯝꯈꯤ꯫ ꯃꯃꯥꯗꯤ ꯅꯦ ꯇꯥꯕ ꯉꯝꯗ꯭ꯔꯤ, ꯍꯧꯖꯤꯛꯁꯨ ꯃꯤ ꯄꯥꯏꯕ ꯇꯣꯛꯇꯦ꯫ ꯕꯤꯔ ꯃꯌꯨꯝꯗ ꯆꯠꯅꯕꯒꯤ ꯃꯍꯥꯛꯀꯤ ꯊꯕꯛꯇꯒꯤ ꯁꯨꯇꯤ ꯂꯧꯏ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯖꯥꯔꯥꯁꯨ ꯀꯤꯔꯤꯠꯄꯨꯔ ꯆꯠꯀꯗꯕ ꯕꯁ ꯊꯤꯔꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯒꯤ ꯃꯤꯑꯣꯏ ꯑꯃꯗ ꯖꯥꯔꯥꯅ ꯍꯪꯕ ꯃꯇꯝꯗ ꯍꯧꯖꯤꯛꯇꯤ ꯕꯁ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯍꯥꯏꯔꯛꯏ꯫ ꯃꯐꯝ ꯑꯁꯤꯗꯒꯤ ꯀꯤꯔꯤꯠꯄꯨꯔ ꯆꯠꯀꯗꯕ ꯕꯁ ꯑꯃꯈꯛꯇꯪ ꯂꯩ, ꯑꯗꯨꯁꯨ ꯑꯌꯨꯛꯀꯤ ꯄꯨꯡ 8ꯇꯅꯤ ꯍꯥꯏ꯫ ꯖꯥꯔꯥꯅ "ꯃꯐꯝ ꯑꯁꯤꯗ ꯑꯍꯤꯡ ꯑꯃ ꯂꯦꯟꯅꯕꯒꯤ ꯍꯣꯇꯦꯜ ꯂꯩꯒꯗ꯭ꯔꯥ?" ꯍꯪꯉꯤ꯫ ꯃꯤꯑꯣꯏ ꯑꯗꯨꯅ "ꯍꯣꯇꯦꯜ? ꯀꯔꯤꯒꯤ ꯂꯩꯔꯣꯏ? ꯌꯦꯡꯉꯨꯇꯨ, ꯃꯁꯤ ꯑꯩꯈꯣꯏꯒꯤ 5 ꯁ꯭ꯇꯥꯔ ꯍꯣꯇꯦꯜꯅꯤ꯫ ꯂꯨꯄꯥ 10ꯅ ꯕꯥꯡꯀ꯭ꯂꯦꯠ ꯑꯃ ꯐꯪꯒꯅꯤ, ꯑꯗꯨꯒ ꯂꯨꯄꯥ 25ꯅ ꯐꯝ ꯃꯆꯥ ꯑꯃ ꯐꯪꯒꯅꯤ." ꯖꯥꯔꯥ 5 ꯁ꯭ꯇꯥꯔ ꯍꯣꯇꯦꯜꯅꯤ ꯍꯥꯏꯕ ꯍꯣꯇꯦꯜ ꯑꯗꯨꯗ ꯂꯥꯛꯏ꯫ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯒꯤ 5 ꯁ꯭ꯇꯥꯔ ꯍꯣꯇꯦꯜ ꯑꯗꯨꯗꯤ ꯃꯑꯣꯡ ꯑꯃ ꯑꯣꯏꯔꯝꯃꯤ, ꯍꯥꯏꯕꯗꯤ ꯂꯝꯄꯥꯛꯀꯨꯝꯕ ꯑꯃꯗ ꯐꯝ ꯃꯆꯥ ꯃꯆꯥ ꯊꯥꯔꯒ ꯂꯩꯔꯝꯃꯤ꯫ ꯖꯥꯔꯥꯅ ꯁꯨꯝ ꯌꯦꯡꯂꯛꯄ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯕꯤꯔꯁꯨ ꯂꯩꯔꯝꯃꯤ꯫ ꯖꯥꯔꯥ ꯕꯤꯔꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯤ, ꯑꯗꯨꯒ "ꯑꯗꯣꯝꯅ ꯑꯗꯣꯝꯒꯤ ꯄꯨꯟꯁꯤꯕꯨ ꯈꯨꯗꯣꯡꯊꯤꯕ ꯅꯪꯍꯟꯗꯨꯅ ꯃꯤꯆꯝ ꯀꯌꯥꯒꯤ ꯄꯨꯟꯁꯤꯕꯨ ꯀꯟꯕꯤꯔꯤ, ꯃꯁꯤꯗꯒꯤ ꯍꯦꯟꯅ ꯆꯤꯡꯂꯦꯝꯕ ꯊꯕꯛ ꯂꯩꯇꯦ꯫ ꯑꯩꯒꯤ ꯃꯔꯝꯗꯒꯤ ꯅꯈꯣꯏꯅ ꯊꯃꯣꯏ ꯁꯦꯡꯅ ꯇꯧꯖꯔꯤꯕ ꯅꯈꯣꯏꯒꯤ ꯊꯕꯛ ꯑꯗꯨꯕу ꯑꯩꯅ ꯂꯦꯞꯍꯟꯕ ꯊꯤꯡꯖꯤꯟꯕ ꯄꯥꯝꯗꯦ꯫ ꯃꯔꯝ ꯑꯗꯨꯅ ꯑꯩꯅ ꯑꯩꯒꯤ ꯊꯕꯛ ꯑꯗꯨꯕꯨ ꯅꯈꯣꯏꯗ ꯍꯥꯏꯗꯣꯛꯄ ꯉꯝꯈꯤꯗꯦ꯫ ꯃꯁꯤ ꯑꯩꯒꯤ ꯏꯕꯣꯛꯀꯤ ꯁꯤꯈꯤꯕꯒꯤ ꯎꯠꯅꯤ꯫ ꯃꯍꯥꯛ ꯏꯟꯗꯤꯌꯟꯅꯤ꯫ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯥꯕꯨ ꯄꯥꯀꯤꯁꯇꯥꯟꯗ ꯑꯩꯒꯤ ꯏꯃꯨꯡꯗ ꯊꯕꯛ ꯁꯨꯕꯤꯅꯕ ꯄꯨꯔꯛꯈꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯄꯥꯀꯤꯁꯇꯥꯟꯗ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯃꯍꯥꯛ ꯍꯟꯈ꯭ꯔꯒꯦ ꯍꯥꯏꯅ ꯅꯣꯡꯃꯇ ꯍꯥꯏꯗꯦ, ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯁꯤꯔꯝꯗꯥꯏ ꯃꯤꯀꯨꯞ ꯑꯗꯨꯗꯗꯤ ꯋꯤꯁ ꯑꯃ ꯇꯧꯔꯝꯃꯤ, ꯃꯗꯨꯗꯤ ꯃꯍꯥꯛꯅ ꯁꯤꯔꯒ ꯃꯍꯥꯛꯀꯤ ꯎꯠ ꯑꯗꯨ ꯃꯈꯣꯏꯒꯤ ꯃꯄꯥ ꯃꯄꯨꯁꯤꯡꯅ ꯁꯤꯔꯒ ꯌꯥꯇꯥꯈꯤꯕ, ꯄꯨꯟꯈꯤꯕ, ꯂꯨꯞꯈꯤꯕ ꯀꯤꯔꯤꯠꯄꯨꯔꯗ ꯇꯥꯍꯟꯕꯤꯌꯨ ꯍꯥꯏ꯫ ꯃꯁꯤ ꯑꯩꯉꯣꯟꯗꯗꯤ ꯑꯩꯒꯤ ꯄꯨꯟꯁꯤꯗꯒꯤ ꯍꯦꯟꯅ ꯃꯔꯨ ꯑꯣꯏ꯫ ꯅꯪꯅ ꯑꯩꯒꯤ ꯄꯨꯟꯁꯤ ꯀꯟꯕꯤꯕꯒꯤꯗꯃꯛ ꯑꯩ ꯍꯔꯥꯎꯈꯤꯗꯦ, ꯑꯗꯨꯕꯨ ꯅꯪꯗꯤ ꯃꯗꯨꯒꯤꯗꯃꯛ ꯄ꯭ꯔꯥꯎꯗ ꯇꯧꯔꯝꯒꯅꯤ꯫
Nangna aigi begbu mamal leitana khanbiki. Aibu amukta ngakpiyu ai soikre asumna hairamaga Jara mafam adudagi satkre. Veerdi Jarada yengduna lehawi. Mathangi numitni Jara Kiritpurgi bus laklibadubu tongnabu hotnai. Bus adu mi thankre maram asina Jara bus mathakta oina tongba tare. Veernasu Jarabu ui. Jarana bus mathakta famlibadugi nakanda ahal amasu phami. Ahal aduna Jarada mitfam hongdana adum yengduna lei. Jara sauninglammi. Mikub aduda Veer Jaragi manakta lai aduga ahal adubu mafam adudagi tanthoki. Ahal adusu angakpani thokho haiba yade. Veerna mahaki nupigi manakta kaidobagi famlibano haina haibadagi mahak thoki. Veer amadi Jara wari watai tawduna isai phajaba masaktuna Kiritpurda thunglure. Veerna Jarabu Kiritpurgi laisangda pui. Jarana mafam adugi mising adubu uraga Veerda mising asibu kari tawribano hangi. Veerna masi misibagi aroiba mathomangam tawphamni. Jarana adu akhodi karigi madu tawdribano. Veerna akhodi tawroi maramdi nang muslimni aduga masidi Sikh singi laisangni. Akhoina hujik tawgadabasi uladu tumina haitharamaga mafam asidagi akhoi chatkikadoribani. Veerna hairibo mafam asi Jarana yaningdi. Mahakti mathomangam sing adu mapung phana tawba pami hai. Veerna nate Jara mafam asigi laiseba tawba sing asi yamna sathibani. Makhoina nangbu soidana seibirakani. Adudagi aina makhoiga kanadabada amu khanaruni. Jarana ai chalaga makhoida hangani. Veerna nate nangna hangba yaroi. Mafam asida ngairamu ai hangluge se sida phamlamo. Jara mabokna mangoda hairamba wahi sing adu ningsingi. Veerna laisang adugi ahalama wari saraga Jaragi manakta purai. Ahal aduna Jarada nang Pakistan dagi laklibra hangi. Jarana hoi. Ahal aduna masigi laisang asida aina laigi thogan phangjarlibasi chahi 92 gi mamangdagini. Adubu ai masigumba thodok asi amukta fawba thengnakhidri. Ahal aduna Jaragi makokta nanthabi aduga asengba poksabi masanupi amana tawbadagi nangna henna tawbire. Nakhoigi naboki aroiba mathomangamsing pangthokpa phangba haibasi aigi dilaibak phabani. Chalase salo aigi tung inaro. Ahal aduna maboki mathomangam pangthokpire aduga maboki uladu turenda hitharo hairaga thamlami. Jarana Veerbu kauduna makhoi ani maboki uladu turenda hithaminai. Veerna Jarada nungshina mamit kuptana munna yengjaduna lai. Mastai Veerna Jaragi bus ticket kaklaga purai. Veerna nang masidagi satkhraga atarida thunglani. Aduga mafam adudagi Lahore yogadaba trail lama pharaga satkhro. Atopa karigumba hainingba amata leitrabra. Jarana no thanks. Adomna aigidamak singba ngamlaroidaba thabak kaya ama tawbire. Aina nangwanda kamaina thagatchari haigadabano khangdre. Veerna aina nangwanda wa ama haiba pame. Karigumba nangna aingonda hangbagi khudongchaba pirabadi aina tasengna pamlibadu aina nangwanda haigani. Jarana hayo karino nangna haininglibado. Veerna be careful aina nangwanda hangani adubu nangna masi yaba ngamloi. Jarana nangna aigidamak tawbikiba sing adu nang karimata khangkhidre. Nangna pamba posak amata aingonda haibiyu. Aina wasaklibasini hayo aina soidana yagani. Veerna nang price khangdana wasakre. Nang wasak thokraga nungairakta yaida. Jarana Pakistan gi miyoi amana Bharat gi miyoi amada wasak ama sakre. Hojik aina aigi lebaki ikai khumnaba manghaloi. Hojik aina satkhiba pamlabasu ai hankhiba yaroi. Please tell me aina nangi damak kari taw haibano. Veerna nangi punchidagi aingonda noma khaktang pibiyu. Jarana kari. Veerna nangna aibu nangi punchida nakshinna hanki pusinki. Ai amasung nangi iboki marakta nangna mari masemki. Nangna aibu punchigi khwaidagi nungaiba ningsingningai oiba thodok kaya ama thokalamaga aibu thadoktuna satli. Aina aigi sangsarasi adonga loinana share tawba pami. Aina sodomda ningsingningai oiba thodoksing piba pami. Nahakti nahaka punchi chupa loina duna leiminagani. Numit ama nongma haibasi adongi damaktadi yamna maman yami haiba ai khangi. Aina wasakjari madudi nangna numit ase kaidonungdusu kawba ngamloi. Aina haikibaduni nang wasak thoraga nungaitaba phawnina. Mastai silasi present mulai. Samyana Veerda adudi nangna mabu nungshikibara. Veerna aina phawkhibadu ai hojik phawba gyan tajatri. Karigidamak aina mahakpu numit ama nongma khamkhibano haiba ai khangde. Aikhoigi mari asi hojiksu mapung phadri. Hojiksu masidagi henba wari ama leiri. Samyana mahak nanga loinana lakhibra. Veerna Samya nakhoigi Pakistan gi ikai khumnabadu mahakna manghankhide. Veerna mamangi wari makha amu tarai. Madudagi aikhoi ani aikhoi gi khungkangda lakhi. Aikhoi gi yumlomdadi ai nupi ama luhonglaga purle haina wa yorame. Aigi khungi mi sing adu ai halakleh haiba taba matamda makhoi yamna haraunai.
ꯕꯤꯔ ꯍꯜꯂꯛꯂꯦ ꯑꯗꯨꯒ ꯅꯨꯄꯤ ꯑꯃꯁꯨ ꯄꯨꯔꯛꯂꯦ ꯍꯥꯏꯕꯁꯤ ꯇꯥꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯈꯨꯟꯒꯤ ꯃꯤꯁꯤꯡ ꯀꯨꯝꯍꯩ ꯑꯃ ꯇꯧꯕꯒꯨꯝ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯌꯦꯡꯕ ꯂꯥꯛꯅꯈꯤ